ex minister Biren gi yumda nongmai kapsilam lay ngarang numidang pung 8:00 yangkhairom tarakpada lamsang PS ki manungsan ba fayeng awang laikai da leiba Sekmai Assembly Constituency dage kaduna minister phawbo oidam laba ningthaujam Biren gi yumda gari macha ani da lakpa miyoi mari mangan na nongmai round ahum mari kapsilam le hai re thawdok asida miyoi amata sokapan nang khidei adumoi namag sakhang da basing na kapsilam ba .9mm gi pistol gi empty case ahum de nongmai kapsin phamda taram khe thawdok asigi matang da police da pau pi khrebasu ngarang numidang pung 12 rom tarakpa phawbada lakhide hai re san senduna leiba miyoi ama koki militant sing na nongmai na kaptu na halam gadau re ngarang nungthil pung 2:30 rom tarakpada naran sainada leiba IRB ge kem manungda san senduna leijaba miyoi ama tamna nongmai kapsilakuna hanana ba honaram le hai re thawdok adudagi khulngak pasing nasu handuna khut thokna khe adumoi namak nakalanigi marakta misimina amata yaukhide hai re loinana ngarang ayuk pung 8 lom tarak badana phubala maningda kuki militant sing na bom ama amasung nongmai maru khara kapsilakre ngarang numidang pung 10:30 rom tarak badana naran saina maningi lo kenel dasu nongmai kapsilakre hai re MLA amasung minister singgi Delhi khongsad speaker na lusingba timma mana home minister Amit Shah ga unakre Youth of Manipur ga tha asigi 13 gi numidang da yanakibagi matungin na ngahan fawbada Delhi gi lusingba sing unaduna demand sing taksiluna bagi damak Imphal thadok nakibe MLA minister singi manung dage Manipur Legislative Assembly gi speaker TS Saitavratna na lusingba mihut kangbu amana ngarang numidang Union Home Minister Amit Shah ga unakre hai re thajaba yaba mafamdagi phangba pauna haibada Home Minister ga unaduna hagthengnana wari sanakiba tim maduda Manipur lenga ki minister ahum Govindas Konthokjam Dr. Sapam Ranjan amasung Haikam Dingo yaukhe aduga MLA singge maraktagina Andro Assembly Constituency ge TS Syam Kumar yaukhi hai re Manipur lenga ki mahut sinba mihut sing aduna Youth of Manipur yauna Manipur ge miyamna ngasi phawbada leptana satharagliba lan asiga mari lainana tanduna lakpa demand sing Union Home Minister da mayek sing na phongdoktuna khangan khi amasung demand sing asibu thabak to onthokpada Union lainga ki maikhaidagi pangba yaba mateng pangbinaba taksin khi hai re speaker na lusingba minister sing amasung MLA phawbana saruk yakhiba mihut kangbu asida Union Home Minister Amit Shah gi maikhaidagi haujik state asida mayok nariba phibam sing asigi aroiba waroisin ama purakna ba hotnabada Union lainga khaktada inthokpagi mahutta Manipur lainga ki maikhaidagi su paikhatpa yaba thabak sing paikhanaba pauktak pirakhi hai re loinana state amasung Union lainga ani khusamna duna satharagliba tamthiraba lana si loisinduna Manipur da mahausa gi tangdu laitaba phibam athuba matamda puraknaba amata waina honamina si haibagi wafam phongdorokhi hai re ahanbadadi Manipur dagi satkiba yamlaba MLA amasung minister sing punduna Home Minister ga unanaba thaurang tawkhibani adubu Home Minister gi manakta national media sing su ngaiduna leibada natana Manipur gi atopa phurup sing gi miyoi sing su unanaba ngairibana punna lakpagi mahuta tongan ba team sing khaidoklaga lakna ba khangalakpadagi ngarang ahanbagi oina speaker na lusingba team masiga unakhibane ngasi su atopa team kharaga su unakhigani hai re